Hana Manipur Police ki additional SP Oirambata Nadana Haukiba Assembly Mikhalda Yai School Assembly Constituency da JDU ki mirep oikibi Taunauzam Brinda gi nauna oirakliba video viral adugi matang da Mahak Masana Soikre Haina Laibak Miam da Sengdorakli ngasi Yai School Janmasanda Laiba Masagi Yumda Pangtopa Pau ki mifam amada Brindana Thabo Manga Helaklaba Metang Ahumdagi Haurakiba Iranga Sigi Mangzaunana Metang Anidagi Hauna Arambai Tenggol ki Thaumi Sing Jurachanpur da Changsinduna Yum Kai Mai Thaba Haukibani Haina Fongdo Kibadu Aranbani Loinana Irang Haurakpa Kuidringaida Kuki Nupiani Mafi Thongdana Lamzau da Puduna Ikai Firok Kumhan Kibadu Arambai Tenggol nani Haina Hai Kibadu Masana Semjan Sazinba Wafamni Wahai Singa Sigidamak Miam da Sengdok Chari Haina Mahakna Fongdorakli Jurachanpurda Sangzhallaga mai thanabagi sem sabani haibo wafamse masi aranbo wafamni kuki nupi imsa ani mapi thongdana pura chatpada Arambai Tenggol na pubani haibase masi aranbo wafamni masi aina Manipur gi miyamda sengdokjari